mayambu ahanba maktada kanglai lepung original gi maiketagi mayambu amaka hana punemjari ngasi soi khoina mayam gi damaktani hadana asengba thokiba wari ma mayam gi damaktani hadana puduna laksari wari asi leithok charapa matamda soikiba lankiba kaya yaurabasu mayamna puksel chauna ngapiu aduga mana channel asibu mapung phanba matamda like amadi subscribe share tobiduna channel asibu athuba matamda 100k honbina bahadana mayam daijari phare mayam adudi ngasi gi wari asi hauna batawjaraklaki wari asi lithok charpa matamda soikilankiba yaurabasu mayamda mukka hana ngapiu hadana haijari thaudo singa sidagina sahi tare mukki mamangda sengba thokiba wari amakakni ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯌꯨꯝ ꯍꯥꯟꯅ ꯃꯤ ꯂꯩꯅꯔꯝꯕ ꯍꯤꯡꯈꯣꯜ ꯃꯇꯦꯛ ꯑꯃꯈꯛ ꯂꯩ ꯍꯤꯡꯈꯣꯜ ꯃꯇꯦꯛ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯩꯐꯝ ꯇꯤꯟꯐꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯕꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤꯒꯤ ꯍꯤꯡꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯗꯕ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯁꯥꯟꯅꯕꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯈꯔ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ ꯐꯨꯔꯤ ꯂꯤꯊꯣꯛꯄ ꯑꯗꯨꯒ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯆꯠꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ ꯍꯥꯏꯗꯅ ꯕꯕꯥ ꯍꯣꯏꯅꯁꯨ ꯍꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇꯗꯤ ꯊꯦꯡꯅꯗꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯁꯣꯡꯖꯤꯜꯂꯛꯂꯦ ꯌꯨꯝꯐꯝ ꯃꯇꯦꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯄꯨꯟꯗꯕ ꯏꯅꯦ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯂꯩꯕ ꯉꯝꯗꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯍꯥꯏ ꯏꯄꯨꯗꯨ ꯂꯩꯈꯤꯗꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯏꯅꯤꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯉꯝꯁꯤꯜꯂꯛꯇꯕ ꯃꯔꯝꯅ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏ ꯑꯁꯨꯝꯅ ꯃꯇꯝꯅ ꯈꯔꯆꯠꯈꯤꯕꯅ ꯑꯩꯁꯨ ꯆꯍꯤ 15 ꯁꯨꯖꯤꯜꯂꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯕꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯉꯤ ꯕꯕꯥ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯍꯤꯡꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯤꯕꯁꯤ ꯁꯤꯁꯤ ꯕꯕꯥ ꯍꯣꯏꯅ ꯀꯩꯅꯣ ꯈꯔ ꯃꯐꯝ ꯖꯒꯥꯁꯤ ꯂꯩꯐꯝ ꯇꯤꯟꯐꯝꯁꯨ ꯀꯜꯂꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯁꯥꯟꯅꯔꯨꯔꯕꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯐꯨꯔꯤ ꯐꯨꯔꯥꯏꯁꯦ ꯍꯦꯛꯇ ꯊꯣꯛꯏ ꯕꯕꯥ ꯍꯣꯏꯒꯤ ꯃꯇꯝꯗ ꯀꯃꯥꯏ ꯇꯧꯈꯤꯕꯅꯣ ꯃꯐꯝ ꯖꯒꯥꯁꯤ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯤꯕ ꯖꯒꯥꯁꯤ ꯁꯥꯒꯩꯒꯤꯅꯅꯤ ꯁꯥꯒꯩꯃꯛꯇꯤ ꯅꯠꯇꯦ ꯁꯥꯒꯩ ꯅꯠꯇꯕꯅ ꯅꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯂꯩꯕ ꯉꯝꯈꯤꯗꯦ ꯅꯄꯨ ꯊꯣꯛꯄꯗꯨ ꯅꯄꯨꯕꯣ ꯑꯗꯨ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯇꯅ ꯅꯅꯤꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯄꯅꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯌꯨꯝꯐꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯎ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯄꯅꯤ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯊꯣꯛꯎꯕ ꯃꯇꯝꯗ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯗꯦ ꯍꯥꯏꯗꯅ ꯅꯅꯤꯗꯨꯁꯨ ꯌꯨꯝꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯂꯝꯒꯤ ꯇꯨꯒꯤ ꯃꯇꯥꯡꯒ ꯑꯃꯠꯇ ꯍꯦꯛ ꯃꯁꯤꯒꯤ ꯃꯃꯜ ꯊꯨꯝꯃꯟꯒ ꯑꯃꯠꯇ ꯉꯥꯡꯅꯗꯕꯅꯤ ꯑꯩꯈꯣꯏꯗ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯄꯤꯔꯝꯂꯕꯅꯤ ꯂꯨꯄꯥ ꯂꯥꯛꯇꯒ ꯄꯤꯕꯖꯥꯠ ꯅꯠꯇꯦ 50,000ꯃꯨꯛꯇꯪꯃꯛ ꯂꯧꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯈꯣꯏꯁꯨ ꯂꯩꯕ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯕꯅꯤ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯕꯕꯥꯗ ꯕꯕꯥ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯍꯣꯡꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯆꯞ ꯆꯥꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯌꯨꯝꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯨꯝꯐꯝꯅꯤ ꯌꯨꯝ ꯑꯣꯏꯅ ꯁꯨꯝ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯨꯒꯥꯏꯈ꯭ꯔꯕꯅꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯏꯀꯣꯛ ꯀꯣꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯋꯥꯏ ꯈꯪꯁꯪ ꯑꯃꯨꯛ ꯁꯪꯉꯤ ꯍꯥꯟꯅꯗꯤ ꯂꯩꯕ ꯃꯇꯝꯗ ꯑꯍꯤꯡ ꯃꯇꯝꯗꯁꯨ ꯃꯄꯥꯜ ꯊꯣꯛꯄꯗ ꯀꯌꯥ ꯊꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯐꯔꯦꯁꯦ ꯕꯕꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯦꯟꯅ ꯆꯣꯡꯅ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯝ ꯍꯥꯡꯍꯜꯂꯒ ꯑꯗꯨꯝ ꯊꯝꯃꯁꯤ ꯃꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯛꯀꯦ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯃꯁꯤ ꯑꯩꯅꯁꯨ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯁꯤꯒꯤ ꯅꯈꯣꯏ ꯃꯥꯃꯅꯁꯨ ꯃꯈꯣꯏ ꯑꯗꯥꯏꯗꯒꯤ ꯅꯨꯄꯥ ꯑꯃ ꯌꯨꯝꯐꯝ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯉꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯄꯤꯊꯣꯛꯄꯗꯣ ꯄꯥꯝꯗꯕꯅꯤ ꯅꯪ ꯃꯃꯥꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯤ ꯄꯤꯕꯗꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯅꯃꯥꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯃꯃꯜ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯃꯜ ꯑꯄꯥꯝꯕꯗꯣ ꯄꯤꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯉꯤ ꯍꯥꯏ ꯕꯕꯥ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯑꯋꯥꯐꯝꯗ ꯃꯤ ꯑꯇꯣꯞꯄꯁꯤ ꯇꯥꯍꯟꯕ ꯑꯩ ꯄꯥꯝꯗꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯅꯃꯥꯁꯤ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯗꯣ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯃꯗꯨꯗ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕꯅꯤꯗ ꯅꯆꯥꯅꯨꯄꯥꯁꯨ ꯌꯨꯝꯐꯝ ꯑꯁꯤ ꯃꯤ ꯑꯇꯩ ꯑꯇꯣꯞꯄꯗ ꯄꯤꯊꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯅꯤ
ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯄꯤꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯨꯝ ꯍꯥꯡꯉꯒ ꯊꯝꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤꯁꯨ ꯆꯤꯟꯊꯣꯛ ꯆꯤꯟꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪ ꯃꯃꯥꯅ ꯂꯧꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯌꯨꯝꯐꯝ ꯑꯗꯣ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯂꯧꯒꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯊꯣꯛ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯀꯩꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯃꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯨꯜꯂꯣ ꯃꯃꯜ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯍꯨꯜꯂꯣ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯅꯪ ꯃꯃꯥꯅꯁꯨ ꯍꯥꯏꯔꯛꯄꯅꯦ ꯏꯃꯥ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯗ꯭ꯔꯒꯁꯨ ꯕꯕꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯏꯕꯨꯡꯉꯣ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯈꯨꯔꯨꯝꯖꯔꯒꯦ ꯍꯥꯏꯔꯕꯅꯤ ꯌꯨꯝꯐꯝ ꯑꯃ ꯑꯇꯣꯞꯄ ꯂꯝ ꯑꯃꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯅꯕꯅꯤ ꯑꯗꯣ ꯌꯥꯔꯤꯁꯤ ꯅꯄꯥꯗꯁꯨ ꯑꯩꯅ ꯌꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯉꯥꯡꯅꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯌꯥꯅꯕ ꯀꯩꯀꯩꯅꯣ ꯈꯔ ꯉꯥꯡꯅꯖꯔꯣ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯁꯨ ꯕꯣꯜ ꯁꯥꯟꯅꯕꯗꯨꯃꯛ ꯊꯣꯛꯂꯦ ꯍꯞꯇꯥꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯜꯒ ꯍꯤꯡꯈꯣꯜ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯒꯗꯣ ꯂꯥꯛꯂꯦ ꯃꯐꯝ ꯖꯒꯥꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯈꯔ ꯃꯈꯩꯗꯤ ꯁꯨꯛꯂꯤ ꯑꯗꯨꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯥꯛ 5ꯗ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅꯁꯨ ꯃꯃꯜ ꯑꯁꯤ ꯈꯔ ꯇꯥꯡꯈꯠꯅ ꯍꯥꯏꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯥꯛ 5ꯗ ꯑꯣꯏꯅ ꯌꯥꯅꯔꯁꯤ ꯍꯥꯏꯗꯅ ꯂꯥꯛ 5ꯗ ꯑꯣꯏꯅ ꯉꯥꯡꯅꯈ꯭ꯔꯦ ꯌꯨꯝꯕꯨ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯂꯝꯁꯤꯕꯨ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯧꯈꯤ ꯑꯁꯨꯝꯅ ꯍꯧꯖꯤꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯟꯗꯠꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯈꯪ ꯑꯍꯩ ꯀꯩꯀꯩꯅꯣ ꯈꯔ ꯇꯥꯟꯅꯔꯛꯂꯕ ꯃꯇꯝꯗ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯕꯗ ꯌꯥꯔꯅꯤ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯌꯨꯝꯐꯝ ꯑꯁꯤ ꯍꯣꯡꯖꯤꯟꯕ ꯍꯧꯔꯛꯂꯦ ꯌꯨꯝ ꯀꯩ ꯁꯥꯒꯠꯄ ꯍꯧꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯍꯣꯡꯖꯤꯜꯂꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯗ ꯈꯖꯤꯛ ꯈꯔ ꯀꯩꯀꯩꯅꯣ ꯈꯔꯕꯨꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯌꯦꯡꯂꯕꯅꯤꯅ ꯑꯃꯔꯣꯝꯗꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯇꯧꯈꯤꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯂꯩꯗꯤ ꯂꯩꯍꯟꯅꯤꯡꯗꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯅꯕ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯅ ꯆꯣꯞꯄꯁꯤꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯖꯥ ꯌꯥꯝꯅ ꯈꯜꯂꯒ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯅꯣꯡ ꯑꯁꯤꯁꯨ ꯈꯔꯗꯤ ꯊꯤꯜꯂꯤ ꯆꯨꯏ ꯏꯃꯥꯁꯤꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯅꯪ ꯊꯣꯡꯉꯨ ꯍꯥꯏꯗꯅ ꯆꯥꯛ ꯑꯁꯤ ꯑꯩꯅ ꯊꯣꯡꯂꯝꯃꯤ ꯕꯕꯥꯁꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩ ꯑꯩꯅ ꯆꯥꯛ ꯊꯣꯡꯅ ꯆꯥꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯅ ꯃꯅꯤꯡꯒꯤ ꯀꯣꯝ ꯑꯗꯨ ꯇꯝꯅ ꯑꯩꯁꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯣꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯑꯩꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯇꯨꯅ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯨꯁꯤꯟ ꯃꯨꯟꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯎꯔꯛꯄꯅꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯂꯦ ꯇꯤꯟꯊꯛ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯟꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯕꯗꯨꯗ ꯑꯩꯁꯤ ꯃꯤꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯏꯃꯥꯁꯦ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯄꯅꯤ ꯑꯩꯁꯨ ꯏꯃꯥ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯊꯛ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯂꯤ ꯃꯗꯨꯗ ꯏꯃꯥꯗ ꯑꯩꯅ ꯏꯃꯥ ꯃꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯃꯄꯥ ꯗꯤꯟꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯋꯥꯏꯗ ꯂꯩꯔꯝꯂꯤꯕꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯏꯃꯥ ꯍꯥꯏ ꯅꯣꯡꯅꯒ ꯅꯣꯡ ꯆꯨꯕꯅꯦ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯔꯗꯤ ꯆꯃꯝꯅꯔꯦ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏ ꯋꯥꯁꯨ ꯉꯥꯡꯒꯅꯨ ꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯥꯎꯈꯠꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯏꯒꯤ ꯇꯤꯟꯅꯣ ꯁꯦ ꯌꯥꯔꯦ ꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗꯁꯨ ꯀꯕꯛ ꯆꯨꯕꯒ ꯆꯥꯛ ꯑꯁꯤ ꯄꯨꯗꯨꯞ ꯆꯥꯊꯣꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯁꯤꯡꯗ ꯄꯣꯊꯥꯅꯕ ꯆꯪꯅꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯄꯣꯊꯥꯅꯕ ꯆꯪꯅꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯕꯅꯤ ꯑꯗꯨꯒꯗꯤ ꯏꯁꯥꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯉꯁꯥꯏꯒꯤ ꯇꯤꯟꯊꯛꯇ ꯎꯔꯛꯄ ꯃꯤꯇꯝ ꯑꯗꯨꯁꯨ ꯑꯗꯨꯝ ꯎꯔꯛꯇꯨꯅ ꯑꯩꯁꯦ ꯃꯤꯀꯞ ꯊꯣꯔꯛꯄꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯥꯏꯒꯤꯗꯨꯕꯨ ꯇꯁꯦꯡꯅ ꯃꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯕꯨ ꯗꯤꯟꯊꯛ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯤꯁꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯑꯩ ꯊꯥꯖꯕ ꯉꯝꯗꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯃꯁꯤꯒꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯤꯕ ꯖꯒꯥ ꯑꯁꯣꯝꯁꯤ ꯃꯤꯅꯁꯨ ꯀꯩꯅꯣ ꯈꯔ ꯍꯥꯏꯅꯔꯛꯄꯅꯤ ꯑꯗꯨꯒ ꯌꯨꯝꯐꯝ ꯑꯁꯤꯁꯨ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯗ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯁꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯍꯦꯛꯇ ꯇꯥꯔꯛꯄꯅꯤ
ꯅꯣꯡꯁꯨ ꯈꯥꯛꯄ ꯂꯥꯛꯄ ꯇꯧꯔꯒꯗꯃꯛ ꯅꯣꯡ ꯑꯁꯤ ꯆꯨꯔꯛꯄꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯥ? ꯌꯦꯡꯉꯨꯔꯒꯦ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯃꯩ ꯑꯁꯤ ꯍꯥꯏꯐꯦꯠꯇꯪ ꯀꯥꯞꯂꯒ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯔꯒꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤꯕꯁꯤ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯊꯣꯛꯏ꯫ ꯃꯃꯥꯡꯂꯣꯝꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯪꯒꯣꯜꯒꯤ ꯙꯔꯤ ꯃꯁꯤ ꯑꯗꯣꯝꯗꯒꯤ ꯂꯥꯛꯂꯒ ꯌꯦꯅꯈꯥ ꯄꯔꯦꯡ ꯑꯁꯣꯝꯗ ꯑꯩꯁꯦ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯛꯂꯥꯡ ꯑꯁꯤꯗ ꯅꯞꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯆꯪꯁꯤꯜꯂꯒ ꯑꯩꯁꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ꯫ ꯐꯛꯂꯥꯡ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯜꯂꯝꯕꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯔꯝꯗꯦ꯫ ꯍꯧꯖꯤꯛꯋꯥꯏꯗ ꯐꯛꯂꯥꯡ ꯑꯁꯤ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯁꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯈꯤꯕꯗꯨꯕꯨ ꯑꯩꯕꯨ ꯅꯥꯀꯣꯡꯅꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯃꯐꯝ ꯖꯒꯥꯁꯦ ꯑꯩ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯈꯔ ꯊꯨꯅ ꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯃꯥꯏ ꯑꯁꯦ ꯐꯠꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯩ ꯑꯁꯦ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗ ꯑꯩꯁꯤ ꯃꯥꯏ ꯂꯩꯁꯤꯜꯂꯒ ꯈꯔ ꯊꯨꯅ ꯆꯠꯂꯛꯂꯒꯦ ꯍꯥꯏꯗꯅ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯑꯗꯣ ꯃꯗꯨꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯃꯤ 4-5 ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯨꯝꯗꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯑꯩꯁꯤ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯈꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯏꯁꯥꯁꯤ ꯇꯟꯁꯨ ꯇꯜꯂꯛꯂꯤ꯫ ꯖꯨꯖꯥ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯗꯅ ꯃꯈꯣꯜꯁꯨ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯈꯠꯂꯛꯄꯅꯤ꯫ ꯌꯦꯅꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯗꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯔꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔꯁꯨ ꯄ꯭ꯔꯣꯛ ꯂꯥꯎꯕ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯕꯥꯁꯨ ꯃꯄꯥꯜ ꯊꯣꯛꯄꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯕꯕꯥꯅ, "ꯍꯩ ꯔꯥꯝ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ?" "ꯕꯕꯥ, ꯑꯩꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯥꯗ ꯁꯪꯒꯣꯏ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯂꯩꯔꯤꯁꯤ ꯕꯕꯥꯕꯨ ꯑꯃꯨꯛꯇ ꯎꯗꯕ꯭ꯔꯣ?" ꯍꯥꯏꯗꯅ ꯑꯩꯁꯦ ꯕꯕꯥꯗ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ, "ꯁꯪꯒꯣꯏ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥ ꯂꯩꯒꯦꯅꯦ? ꯏꯄꯥꯗꯤ ꯑꯃꯠꯇ ꯎꯗꯦꯅ." "ꯕꯕꯥ, ꯁꯪꯒꯣꯏ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯕꯕꯥꯗꯤ ꯎꯗꯕ꯭ꯔꯣ?" "ꯍꯩ, ꯆꯪꯉꯣ, ꯈꯔ ꯊꯨꯅ ꯆꯪꯉꯣ. ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ." ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯉꯛꯂꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛꯇꯪꯗ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯕꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯍꯩ ꯏꯕꯨꯡꯉꯣ, ꯂꯥꯎ, ꯈꯔ ꯊꯨꯅ ꯆꯪꯂꯛꯑꯣ. ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯖꯔꯨ ꯂꯥꯎ." ꯕꯕꯥꯒꯤ ꯃꯤꯠꯇ ꯎꯗꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯄꯔꯦꯡ ꯁꯥꯡꯅ ꯂꯦꯞꯂꯒ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕꯒꯨꯝꯗꯅ ꯇꯧꯔꯤꯕꯁꯤ ꯕꯕꯥꯕꯨ ꯎꯗꯕ꯭ꯔꯣ?" "ꯍꯩ, ꯏꯄꯥꯗꯤ ꯎꯗꯦ. ꯂꯥꯎ, ꯈꯔ ꯊꯨꯅ ꯆꯪꯉꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯂꯥꯎ. ꯃꯇꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤ." ꯍꯥꯏꯗꯅ ꯕꯕꯥꯅ ꯀꯩꯅꯣ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯕꯤꯔꯛꯂꯤ꯫ ꯍꯟꯗꯃꯨꯛꯇꯤ ꯑꯩꯅ ꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯁꯨ ꯉꯛꯂꯤ꯫ ꯃꯗꯨꯗ ꯑꯩꯅ ꯃꯁꯤ ꯂꯥꯏ ꯃꯊꯤ ꯐꯣꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ? ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯤꯡꯅꯔꯦꯗ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯤ, ꯁꯤꯡꯁꯨ ꯁꯤꯡꯅꯅ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯪꯅꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯁꯨꯒꯥꯏꯕꯒꯨꯝꯗꯅ ꯃꯈꯣꯜꯁꯦ ꯍꯦꯛꯇ ꯇꯥꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯇꯨꯝꯊꯕꯁꯦ ꯄꯥꯛꯅ ꯌꯥꯗꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯃꯁꯤꯗ ꯌꯥꯝꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯌꯨꯝꯐꯝ ꯑꯁꯤ ꯂꯧꯕ ꯃꯇꯝꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯣꯏꯔꯝ ꯊꯣꯛꯂꯒ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯧꯗꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯌꯦꯡꯉꯒꯕꯨꯗꯤ ꯐꯖꯅ ꯂꯧꯏꯕꯨꯗꯤ ꯍꯥꯏ, ꯑꯗꯨꯕꯨ
ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯔꯛꯀꯗꯧꯔꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯌꯨꯝꯊꯪꯅꯕꯗꯨꯗ ꯂꯩꯔꯤꯕ ꯀꯀꯥꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, "ꯔꯥꯝ, ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯦꯗ꯫ ꯅꯪꯒꯤ ꯅꯁꯥꯗ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯕꯗꯨꯅ ꯑꯣꯏꯔꯤꯕ꯭ꯔꯥ?" "ꯀꯀꯥ, ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯁꯥꯗ ꯉꯔꯥꯡꯒꯤꯗꯣ ꯊꯦꯡꯅꯕꯃꯛꯇꯤ ꯍꯣꯏ ꯀꯀꯥ ꯍꯣꯏꯅ ꯑꯩꯅ ꯇꯝꯃꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯉꯔꯥꯡ ꯇꯁꯦꯡꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯕ꯫ ꯔꯥꯝ, ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯄꯣꯛꯂꯛꯄꯅꯤ꯫ ꯅꯪꯁꯨ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯅꯣꯡ ꯆꯨꯕꯒ ꯈꯔꯁꯨ ꯀꯤꯔꯝꯕꯗꯤ ꯌꯥꯏ꯫ ꯋꯥꯈꯜꯗ ꯀꯌꯥ ꯍꯦꯟꯖꯤꯟꯅꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨꯗ꯫ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯕꯨ ꯈꯟꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯁꯨꯁꯨ ꯀꯥꯝꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯅꯔꯤꯕꯅꯤ." ꯀꯀꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯆꯤꯡꯅꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯑꯗꯨꯃꯛ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯤ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏ, ꯅꯪꯅ ꯉꯁꯥꯏ ꯇꯝꯃꯨꯔꯤꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ? ꯃꯤ ꯍꯣꯡꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯗꯨꯝꯕ ꯄꯥꯎꯁꯤꯡꯗꯨ ꯇꯝꯁꯤꯜꯂꯒ ꯃꯤꯒꯤ ꯌꯨꯝꯕꯨꯁꯤꯡ ꯑꯁꯤ ꯀꯤꯅꯕ ꯇꯧꯔꯤꯕ꯭ꯔꯥ?" "ꯀꯩꯅꯣ ꯏꯃꯥ, ꯑꯁꯦꯡꯕꯗꯨꯗꯤ ꯑꯁꯦꯡꯕ ꯇꯧꯏ ꯍꯥꯏꯒꯗꯕꯅꯤ꯫ ꯌꯨꯝꯐꯝ ꯑꯁꯤ ttasengna ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯌꯦꯡꯕ ꯃꯇꯝ ꯈꯛꯇꯗ ꯌꯥꯝꯅ ꯀꯤꯔꯛꯂꯕꯅꯤ꯫ ꯉꯔꯥꯡ ꯇꯧꯔꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯈꯟꯖꯤꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯄꯣꯠꯇꯦ." "ꯏꯕꯨꯡꯉꯣ, ꯌꯥꯔꯦ. ꯃꯤꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯈꯨꯔꯝꯊꯣꯛꯂꯒ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯣꯡꯖꯤꯜꯂꯤꯕꯅꯤ, ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯑꯗꯨ ꯎꯏꯒ ꯗꯥ ꯎꯏꯒ." "ꯏꯃꯥ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯌꯦꯡꯉꯒ ꯍꯣꯡꯖꯤꯟꯕ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ, ꯇꯧꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯌꯦꯡꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯉꯔꯥꯡꯒꯤꯗꯣ ꯇꯧꯔꯛꯈꯤꯗ꯭ꯔꯣ?" ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯅꯣ ꯈꯔ ꯁꯥꯟꯅꯗꯨꯅ ꯏꯃꯥꯒ ꯑꯩꯒꯁꯤ ꯋꯥ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯉꯥꯡꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯪꯅꯕꯗ ꯂꯩꯕ ꯌꯨꯝꯐꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯃꯈꯣꯏꯁꯤ ꯑꯅꯥ ꯑꯌꯦꯛꯁꯦ ꯑꯗꯨꯃꯛ ꯌꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃꯅ ꯏꯟꯗꯣꯝꯆꯥ ꯑꯁꯤ ꯆꯥꯕ ꯇꯨꯝꯗꯦ ꯍꯥꯏꯗꯅ ꯃꯁꯥꯁꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯕ, ꯑꯗꯨꯒ ꯀꯀꯥꯁꯤꯁꯨ ꯇꯨꯁꯤꯜꯂꯨꯕꯗꯒꯤ ꯃꯈꯨꯠ ꯑꯁꯤ ꯅꯥꯟꯊꯣꯛꯇꯅ ꯑꯃꯨꯛ ꯇꯧꯕ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯤ ꯕꯣꯜ ꯁꯥꯟꯅꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯕꯣꯜ ꯑꯁꯤꯁꯨ ꯑꯩꯅ ꯄꯥꯏ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯗꯨ ꯃꯣꯏꯗꯨꯕꯨ ꯂꯩꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕ ꯖꯥꯠꯂꯥ? ꯃꯗꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯌꯨꯝꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯇꯥꯁꯨ ꯇꯥꯏ, ꯑꯗꯨ ꯃꯈꯣꯏꯒꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ, "ꯏꯇꯥꯎ, ꯍꯣꯏ, ꯂꯩꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯥꯜꯂꯤ, ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯈꯔꯗꯤ ꯊꯦꯡꯅꯔꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯀꯤꯗꯤ ꯀꯤꯅꯕꯅꯤ, ꯑꯗꯣ ꯃꯈꯣꯏꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯊꯦꯡꯅꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌా ꯃꯔꯨꯝ ꯑꯃ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛꯁꯦ ꯈꯔꯗꯤ ꯌꯥꯎꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯌꯥꯝꯅꯗꯤ ꯁꯤꯡꯅꯔꯕꯅꯤ꯫ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒ ꯑꯗꯨꯃꯛ ꯆꯠꯅꯈꯤꯕꯅꯤ, ꯁꯤꯕ ꯅꯥꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯈꯤꯕꯅꯤ꯫ ꯏꯄꯨꯗꯨ ꯍꯦꯛ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯐꯝ ꯖꯒꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯉꯝꯅ ꯄꯣꯠꯇꯦ, ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯂꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯊꯣꯛꯂꯒ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯗꯤ ꯏꯇꯥꯎ, ꯇꯁꯦꯡꯅ ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯕꯔꯥ, ꯅꯠꯇ꯭ꯔꯒꯅ ꯊꯦꯡꯅꯗ꯭ꯔꯤꯕꯔꯥ?" "ꯏꯇꯥꯎ, ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯕꯕꯥꯅ ꯍꯥꯏꯐꯦꯠ ꯍꯥꯏꯕꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯀꯥꯏꯗꯣꯛꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯁꯥꯟꯅꯔꯝꯕ꯭ꯔꯥ, ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯕꯕꯥꯅꯁꯨ ꯍꯥꯏꯕꯤ." "ꯍꯣꯏ ꯏꯇꯥꯎ, ꯑꯣꯏꯔꯝꯒꯗꯕꯁꯨ ꯃꯥꯜꯂꯤ, ꯑꯗꯣ ꯈꯪꯗ꯭ꯔꯦ, ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯅꯥꯁꯨꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏ ꯁꯥꯖꯔꯒꯁꯨ ꯂꯩꯍꯟꯅꯤꯡꯗꯕ, ꯌꯥꯝꯅ ꯇꯣꯠꯅ ꯇꯤꯟꯅꯅꯤꯡꯗꯕ ꯇꯥꯒꯗꯣꯔꯤꯕꯅꯤ." "ꯆꯨꯝꯃꯤ ꯏꯇꯥꯎ, ꯑꯗꯣ ꯐꯔꯦ, ꯕꯣꯟ ꯑꯗꯨ ꯄꯨꯁꯤꯜꯂꯣ, ꯍꯌꯦꯡ ꯉꯟꯇꯥꯅ ꯁꯥꯟꯅꯕ ꯊꯣꯛꯂꯛꯑꯣ." ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯀꯣꯟꯊꯣꯡꯗ ꯍꯦꯛ ꯆꯪꯕ ꯍꯧꯔꯛꯄ ꯃꯇꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯑꯩꯁꯤ ꯆꯪꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯕꯣꯟ ꯑꯁꯤ ꯄꯥꯏꯔꯒ ꯃꯈꯥꯗ ꯕꯣꯞ ꯊꯥꯗꯗꯅ ꯄꯨꯔꯛꯄꯅꯤ꯫ ꯕꯣꯜ ꯑꯁꯤ ꯁꯥꯟꯅꯗꯅ ꯑꯩꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ
ꯕꯣꯜ ꯑꯃ ꯄꯥꯏꯔꯒ ꯊꯥꯗꯗꯅ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯜ ꯑꯁꯤ ꯊꯣꯛꯂꯒ ꯂꯥꯛꯄꯒꯨꯝꯗꯅ ꯑꯩꯁꯤ ꯁꯍꯨꯝ ꯈꯔ ꯐꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯩꯅꯣꯗ? ꯑꯩꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯥꯛꯄꯒꯨꯝꯗꯅ ꯁꯍꯨꯝ ꯈꯔꯗꯤ ꯐꯪꯈꯤ, ꯑꯗꯨꯕꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ? ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯀꯣꯟꯊꯣꯡ ꯂꯝꯕꯤꯗꯒꯤ ꯑꯁꯨꯝ ꯆꯪꯂꯛꯑꯕ ꯃꯇꯝꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯖꯒꯥꯗꯨꯒꯤ ꯃꯇꯦꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯁꯨ ꯌꯨꯝꯐꯝ ꯃꯄꯥ ꯑꯁꯤ ꯕꯕꯥꯗ ꯀꯩꯅꯣ ꯈꯔꯁꯨ ꯍꯥꯏꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯕꯕꯥꯅꯁꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯒꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯈꯪꯗ꯭ꯔꯦ, ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯅꯥ ꯑꯌꯦꯛꯄꯨꯗꯤ ꯈꯔ ꯃꯊꯤꯕꯨꯗꯤ ꯐꯣꯡꯕ ꯍꯧꯔꯛꯂꯕ꯭ꯔꯥ? ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯁꯨ ꯑꯉꯥꯡ ꯑꯃ ꯄꯪꯀꯞꯇ ꯀꯞꯄꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯅꯤꯝꯐꯨ ꯉꯥꯡꯅꯕ ꯑꯣꯏꯅ ꯀꯩꯅꯣ ꯈꯔꯗꯤ ꯇꯥꯈꯤ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯪꯂꯒ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ, ꯅꯠꯇ꯭ꯔꯒꯗꯤ ꯏꯁꯥꯁꯤ ꯁꯥꯟꯅꯔꯨꯕꯒ ꯏꯁꯣꯛ ꯆꯣꯛꯊꯔꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯆꯪꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯈꯨꯅ ꯂꯥꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅ ꯌꯦꯡꯂꯨꯕ ꯇꯧꯗ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯌꯦꯅꯈꯥ ꯀꯥꯔꯛ ꯑꯁꯤꯗ ꯑꯩꯁꯤ ꯌꯦꯡꯁꯤꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯅꯨ ꯍꯝꯕꯥ ꯑꯃ ꯑꯣꯏꯅꯁꯨ ꯇꯧꯏ, ꯍꯥꯏꯕꯗꯤ ꯍꯅꯨꯕ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯅꯨꯕꯁꯤꯁꯨ ꯌꯦꯅꯈꯥꯗꯣꯝꯗ ꯇꯞꯅ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯃꯈꯨꯠꯇꯁꯨ ꯆꯩꯁꯨ ꯑꯃ ꯄꯥꯏ꯫ ꯍꯅꯨꯕꯁꯤ ꯍꯥꯏꯐꯦꯠꯇꯪ ꯇꯥꯟꯅꯔꯒ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯄꯨꯔꯞ ꯆꯪꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯍꯅꯨꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯒꯤ ꯀꯀꯥꯁꯤ ꯄꯨꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯛꯂꯛꯄꯒ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ, "ꯔꯥꯝ, ꯀꯩꯗꯧꯔꯦ?" "ꯀꯀꯥ, ꯁꯤꯗꯩꯁꯤꯗ ꯍꯅꯨꯕ ꯑꯃꯒꯤ ꯁꯛꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯟꯈꯤꯕ." "ꯔꯥꯝ, ꯅꯪꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏꯗ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏꯗ." "ꯀꯀꯥ, ꯑꯣꯏꯔꯝꯗꯕꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯋꯥꯏꯗ ꯆꯪꯂꯛꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯈꯪꯗꯦ, ꯀꯤꯊꯤ ꯀꯤꯔꯨꯝ ꯏꯇꯧ ꯇꯧꯏ ꯀꯀꯥ." ꯂꯥꯛꯑꯣ, ꯋꯥꯈꯜꯅꯅꯦ ꯂꯥꯡꯐꯥꯡ ꯈꯜꯂꯒꯅꯦ ꯄꯪꯀꯤꯗ ꯀꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯕꯗ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯅꯄꯥꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣ ꯈꯔ ꯎꯕ ꯃꯥꯜꯂꯤ." "ꯏꯃꯥ, ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ." ꯏꯃꯥꯁꯤ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗꯁꯨ ꯄꯥꯛꯅ ꯊꯥꯖꯕꯗꯤ ꯇꯧꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥꯁꯤ ꯍꯥꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯀꯩꯅꯣ ꯈꯔꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏ꯫ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯏꯃꯥꯅ ꯀꯩꯒꯤꯅꯣ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯖꯒꯥ ꯃꯇꯦꯛ ꯑꯁꯤ ꯅꯝꯗꯅ ꯌꯣꯟꯁꯤꯜꯂꯤꯕꯁꯤ? "ꯍꯥꯏ, ꯌꯣꯟꯁꯤꯟꯕ ꯅꯠꯇꯦ, ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯒꯤꯔꯤ ꯇꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯊꯣꯏꯗꯣꯛꯇꯦ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯅꯕ ꯑꯃꯥꯏꯕꯤ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏꯁꯨ ꯌꯣꯜꯂꯤꯕꯅꯤ, ꯄꯪꯌꯣꯟꯗ ꯌꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ." "ꯏꯃꯥ, ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯁꯤ ꯉꯔꯥꯡꯁꯦ ꯌꯥꯝꯅ ꯀꯤꯖꯩ꯫ ꯌꯨꯝꯐꯝ ꯃꯄꯥꯁꯤꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕꯒꯨꯝ ꯇꯧꯏ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯨꯛꯂꯒꯅꯦ ꯏꯍꯩ ꯍꯩꯅꯗꯦ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯄꯥꯁꯨꯅꯦ ꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕꯅꯤ." ꯍꯥꯏꯅꯤ, ꯕꯕꯥꯁꯨ ꯌꯥꯝꯅ ꯍꯥꯏꯅꯤ, ꯑꯩ ꯈꯪꯉꯤ." ꯑꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯁꯤꯟꯈ꯭ꯔꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯗꯨꯃꯛ ꯄꯣꯊꯥꯅꯕ ꯆꯪꯅꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯑꯁꯤꯁꯨ ꯈꯔꯕꯨꯗꯤ ꯃꯪꯉꯤ, ꯆꯨꯗꯤ ꯆꯨꯔꯛꯇ꯭ꯔꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯇꯨꯝꯊꯕ ꯄꯥꯛꯅ ꯌꯥꯗꯕꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯐꯝ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯇꯨꯝꯊꯕꯁꯨ ꯄꯥꯛꯅ ꯌꯥꯗꯦ, ꯏꯁꯥꯁꯤ ꯋꯥꯂꯥ ꯋꯥꯟꯁꯥꯎꯏ꯫ ꯑꯗꯨꯒ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯐꯔꯦ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯕ ꯇꯧꯁꯤꯔꯥ
ꯍꯣꯏꯗ ꯑꯍꯤꯡ ꯑꯁꯤꯁꯨ ꯊꯦꯡꯂꯛꯏ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯇꯨꯝꯊꯕ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯎꯏꯕ ꯍꯧꯔꯛꯂꯕ ꯃꯇꯝꯗ ꯌꯦꯅꯈꯥꯒꯤ ꯀꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯖꯣꯕ ꯖꯣꯕ ꯂꯥꯎꯅ ꯍꯦꯛꯇ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯇꯧꯈꯥꯏꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯤꯀꯞ ꯑꯁꯤ ꯈꯪꯇꯣꯛꯊꯣꯔꯛꯂꯒ ꯃꯤꯠꯅꯥꯁꯤ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏ ꯀꯔꯤ ꯃꯇꯧꯅꯣꯗ ꯌꯦꯅꯈꯥꯁꯤꯗ ꯗꯣꯞ ꯗꯣꯞ ꯂꯥꯎꯅ ꯍꯦꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯥꯏꯗꯅ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤꯁꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯥꯁꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯗ ꯋꯥꯈꯜ ꯑꯁꯤ ꯀꯧꯊꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯍꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯕꯕꯥꯒꯗꯨ ꯀꯧꯊꯣꯛꯄ ꯃꯇꯝꯗ ꯃꯕꯥꯅꯤꯒꯤ ꯃꯁꯥꯁꯤ ꯇꯨꯝꯊꯕꯗꯨ ꯊꯨꯒꯥꯏꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡ ꯀꯔꯛ ꯑꯁꯤꯗ ꯂꯥꯛꯄꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯍꯜꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯃ ꯍꯥꯏꯕꯗꯤ ꯄꯨꯄꯨ ꯑꯃ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯍꯥꯏꯐꯦꯠꯇꯪ ꯄꯨꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯪ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯄꯨꯒꯤ ꯃꯁꯥꯁꯦ ꯀꯦꯟꯁꯔ ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯄꯨꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯄꯨꯁꯤ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯊꯪ ꯃꯊꯪ ꯑꯋꯥꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯏꯟꯗꯣꯝꯆꯥꯁꯤ ꯂꯥꯛꯑꯝꯃꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯗꯨꯡ ꯗꯨꯡ ꯂꯥꯎꯅ ꯍꯦꯛꯇ ꯆꯦꯟꯕꯒꯨꯝꯕ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯊꯛ ꯑꯁꯤꯗ ꯅꯦꯠ ꯅꯦꯠꯇꯅ ꯁꯥꯟꯅꯕꯒꯨꯝꯕ, ꯑꯁꯤꯒꯨꯝꯕꯗ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯏ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯡ ꯊꯛꯀꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯏꯟꯗꯣꯝꯆꯥꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯈꯤ, ꯏꯕꯦꯝꯃ ꯅꯈꯣꯏ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯍꯧꯗꯕ꯭ꯔꯥ? ꯏꯆꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯌꯦꯡꯕꯗꯨꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯕꯗꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯨꯝꯐꯝ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯁా ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯃꯃꯪ ꯃꯍꯥꯗꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯏ꯫ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯐꯝ ꯑꯁꯤ ꯅꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯀꯩꯅꯣ ꯈꯔ ꯌꯦꯡꯊꯣꯛꯎ, ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥꯁꯤꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯂꯒ ꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯄꯥꯜ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯟꯕꯒꯨꯝꯕ, ꯑꯍꯤꯡꯗ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯁꯤꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯇꯝꯅꯕ ꯍꯦꯜꯂꯛꯄ, ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯐꯃꯥꯡꯗ ꯍꯤꯞꯄꯒ ꯂꯩꯕꯒꯨꯝꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯨꯝꯌꯥꯏꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯍꯪꯒꯠ ꯍꯟꯊ ꯆꯠꯇꯅ ꯁꯥꯟꯅꯕꯒꯨꯝꯕ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯛꯄꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯖꯒꯥ ꯑꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯉꯝꯂꯣꯏ, ꯃꯁꯤ ꯐꯅꯈꯛ ꯂꯥꯏ ꯈꯣꯏꯔꯝꯂꯕꯁꯨ ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯏꯟꯗꯣꯝꯆꯥꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯁꯤꯒꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯌꯨꯝꯐꯝꯗ ꯑꯣꯏꯅ ꯍꯣꯡꯂꯒ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯌꯨꯝꯐꯝ ꯑꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯌꯨꯝꯐꯝ ꯑꯁꯤ ꯂꯩꯇ꯭ꯔꯤ꯫ ꯃꯈꯣꯏꯁꯨ ꯌꯨꯝꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ꯫ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯤꯗ ꯌꯨꯝ ꯑꯁꯤꯗꯤ ꯂꯣꯏꯅ ꯁꯤꯗꯣꯛꯂꯤ꯫ ꯍꯤꯡꯈꯣꯜ ꯀꯣꯏꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯒ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯏꯁꯤꯡ ꯆꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯀꯀꯥ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯨ ꯌꯨꯝ ꯍꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯀꯀꯥꯗ ꯅꯥꯔꯝꯕ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯥꯏꯅꯥꯁꯤꯡ ꯑꯗꯨꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅ ꯗꯣꯛꯇꯔꯗ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯐꯈꯤ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯁꯥꯗꯨꯁꯨ ꯍꯥꯏꯕꯗꯤ ꯀꯀꯥꯁꯤꯒꯤ ꯃꯁꯨ ꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ꯫ ꯑꯗꯨꯕꯨ ꯌꯨꯝꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯁꯨ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯌꯨꯝꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ꯫
ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯤꯡꯈꯣꯜ ꯑꯣꯏꯅ ꯀꯣꯏꯔꯒ ꯂꯩꯔꯅꯤ ꯍꯥꯏꯗꯅ ꯍꯤꯡꯈꯣꯜ ꯑꯁꯤꯕꯨ ꯂꯧꯔꯤꯕ ꯃꯄꯨꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯁꯤꯒꯤ ꯍꯤꯡꯈꯣꯜ ꯃꯄꯥ ꯑꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯌꯦꯡꯕꯗ ꯏꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯅꯗꯦ, ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯖꯩ꯫ ꯐꯅ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯅꯣꯡ ꯃꯪꯕ ꯃꯇꯝꯗ ꯆꯪꯉꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯅꯨꯡꯁꯥ ꯁꯥꯗꯣꯛꯂꯕ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤ ꯑꯗꯨꯃꯛ ꯆꯪꯅꯩ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯈꯛ ꯆꯪꯅꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯅꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫